ngamkhai sambal kharakpada border pillar 80 81 Myanmar manung da laikre Manipur gi Teknopal district ki manung san laiba kwatha khunau gi manak nakna India amasung Myanmar gi lona bangamkhai da sambal khab gi thabak sathari basida chahi kaya gi mamang da gi wathok oiduna lakraba border pillar 80 amadi 81 Myanmar gi ngamkhai manung da laikre haire hauki ba chahi da gi hauraga peace committee kanglai pa ke mihut kangbo sing Manipur gi manung amadi mapan da laiba Laifam sing amadi Manipur gi border pillar sing yangsan bagi khongsat sing gi saruk ama oina tha sigi marida kwatha khunau ge international border pillar number 80 amade 81 gi manakta laiba ibudau pakhang bagi laifam da haikat laikat tamba satke maduda khuba maduga inak nangna laiba miyamna irat thongni taunariba ujaw amade border pillar number 80 amade 81 ase nauna ngamkhai sambal khajilakpada Myanmar manung da laikhiba du thengnarakhiba ne Khongsada tu da saruk yakiba peace committee kanglai pa ke president KS Rajesh Maitaina phongdorok pagi matungina committee asina hana mamang dasu behiyang da laiba Chandakriti Memorial Park dasu chatuna ira thongni taukhre loina na mafam adu da lairamba mangki gadoriba border pillar number 83 close to su yengsin khiba laikre makha tarak poina kwatha khunau gi manak nang na laiba border pillar number 80 amadi 81 ge manakta Laibai budau pakhang bagi khubam asida ira thongni tauba satkhibanei hairiba khubam asi Manipur gi miyamna angamba sel khaina duna semkhiba khubam nei hauje khubam asigi manakta hauba ira thongni taubu ujau pambi amade border pillar number 80 amade 81 ase international border gi boundary khajilakpada Myanmar gi maikaida laikhrei masigi damak nungai jate haikhe ningsing ba yabade hauki bachahi kharagi mamangda border pillar number 80 amadi 81 ase hongdok hongjin tawre amade mangki gadawre haiduna matam aduda palamba lainga ki revenue minister ga paumising yauna yengsin bagi khongsan ama susat khiba laikre adubu ngasidi hairiba border pillar ani ase international boundary khajilakpada Myanmar gi manung da laikre khongsan aduda peace committee kanglei pakitimna border pillar ani adu amuk nauna machu taiduna thamlamkhe ASI amana mawama nongmaina kaplam badagi soklei Imphal West District ke City Police Station da posting taba nupi angang laidaba Assistant Sub Inspector ASI amana mahaka koina bani haiba nupi ama mangonda isu tauba 9mm pistol amana maru ahum kapsil lambadagi soktuna aruba phibam da North AOC da laiba Rajmedi City da laikanare police dagi phangba pauna hai farba police personnel aduge mameng Salam Deepak chahi kuntra ga humdoi apokpa Gaura Kishore kauwe iroi semba mamang laikai dagi ne mahangna nongmaina kapadagi soktuna hojek aruba phibam da laikanariba nupi aduna haurokcham thazama bi devi chahi kuntra ga mari apokpa thoiba kauwe Imphal West ke senjam mayai laikai dagi ne haujingna tera khuraijam lairak machinda asan ba yum ama wairaga leibane magasi yum paluraga halaklaga leibane Salam Deepak hairiba police personnel asiga mahakka matam kharagi mamang dagi mari lainara e Pau asina makata na hai mahak haukiba tha sigi mangagi numidang pung 8 yang rom taba matamda Salam Deepak hairiba sina mahake service ki nongmaina kapane Deepak na nongmaina kapada nupi aduge nato namade thabakta nongmai maru ahum panduna sokpadagi khudakta miyamna Rims Hospital da pukhatuna laikana khe tungda mahak North AOC da laiba Rajmedi City da puraktuna ICU da aruba phibam da haujik laikana re Nupi nongmaina kaptuna hadana bohna khiba thokdok asiga mari lainana Lamphel Police Station na FIR ama laukhatpaga loinana Deepak hairiba ASI adu fare mangonda Police Department na isu tauba amasung mi kapada sisinakhiba 9mm pistol ama magazine nama kapa yariba nongmai maru ahum amade kapthokraba nongmai maru ge tokning amaga konana ngaha numidang pung 12 kunlom taba matamda mayumdagi fakhibane mak thabaktagi suspend taubaga loinana court ta puthoklaba matung police custody remand pikre haide aroi bada tabi ni bapum namak po thagachare